mayam pun mupu Shanjit Sharma na taram noksari. Movie story Manipur ngasi mupudun lakchari film asigi maming Varaa Part 1. Masi handakti kuidringai September ki 27 da release tawkhiba action thriller category gi Telugu movie mani. Masina phangkhiba rating sing dia IMDb da tengi manung 6.1 gi rating phangi. Google users na 89% gi like piro film mani. Movies ki director Koratala Siva, writer su Koratala Siva noi. Adugo producer na Sudhakar amadi Kosaraju noi. Film sin number sangki be senpam na crore shohumni. Adugo masina tan ki box office collection gi senpam na crore changa ka kunma thoi hena tan khre hairi. Maroi ba saktam langli ba singdi film sigi hero Varaa gi saktam da maming le ba South Indian actor Junior NTR Rao. Magi masanupa Varaa gi saktam da su Junior NTR Rao na saktam langli. Aivadi film sin mahak double role gi saktam lobani. Tanga gi saktam da Janvi Kapoor, Singappa gi saktam da Prakash Raj, Muruga gi saktam da Murli Sharma, DSP Tulsi gi saktam da Abhimanyu Singh. Aduga film sigi main villain Varaa gi saktam da maming lerba Bollywood actor Saif Ali Khan. Pare mayam ai hojik film sigi wari li bahuk jarage. Aina haibada soi kiwalan ki bamdi si thau yaw matam da mayam da ngak piu haibo pham thamjari. Movies ki ahu basin makta ulali ba matam si 1996 ki matam dani. Aduga mafam na police headquarters Mumbai dani. Hojik police officer kara meeting tawdun wa khanari. Senior officers na hairai top level leaders singi emergency meeting amani ngasi pangtholi basi. Yamna maroi bu wafam khanaga dori bani. Home minister ma di rogi sip su mafam sta hojik laglagani. Mr. Officer mana maram karigi no hainanglai. Senior officers na kumi aina khanbada yeti haribu nupa adugi maram da soidan oramgani. Asumna hainaringai home minister amadi rogi chief oribu nupa si suma famsta sangsilaglai. Home Minister na phangdoli hanaki sahi sigi aibadi 1996 asigi oina Cricket World Cup asi aikoi India na yumbu oiduna sanagadori bani. Mathangi thada opening ceremony pangtholagani. Team tarani thoi amadi leibak ahumgi leader na aikoi gi guest oina lakadori bani. Tobudu matang sti yam luri wafam ma tholagle. Madudi yamna khudong thiba thodok sing thokadra haibagi chingnabagi wafam ma lagle. Masing matung da rogi chip asina mum makha tarale. Aikoi di yamna matha sabo hengadori basi daya amadi yeti hariba gangster machine manaw ani sigini. Daya gi bank account ta Dubai dagi yamna paisa sing lakhre haibse ina thigat padagi khangnabani. Mathangi thada pangthokadori World Cup cricket ki opening ceremony is da daya amadi yeti hariba gangster machine manawani isna yamna chawba khudong thiba thodok sing thokandabagi damakta plan tawri haibsi aikoi gi aron ba pawmi sing dagi ina khanglabani. Home Minister na makatarai daya hariba nupa sigi maramda I paw amata khoina khangba ngamde. Magi thabak thoram khudimak magi manaw nupa yeti hariba nupa asna loina pangthokton lairibani. Maramaduna yeti bo khoina yamathuna phana ba honagadabani. Masda senior police officer sina aikoi da special task force ki lusing boiriba sibam hariba thauna pharba matik charba police officer asisu lairibani ngasidagi chahi ahum lomdagi yeti gi mathakta mana kupna senadunu lairibani. Home Minister na sibam don silakton hanglai adorebadi yeti gi maramda nangna kari khangbage sibam na ayo hujik yeti gi maramda information amata khangba ngamdre asumna harpada lairiba singsi ngaknabda loire. Sibam na makhatari yeti bo aina ahum lak phagadabgi tawrurabani adu mathak lomdagi phamnaiba singna mabu phaba yaro haidun order hekta pisilakpudagi mabu aina phaba ngamhugdabani. Mr. Home Minister na nate adumna atoppada maral season gadaba matam adu natte aina hojimak nangonda full power sinarabani mabu khudak ista phadun porkadabani. Sibam nairi tha anirongi mamangdagi yeti madi magi gang member sing amata mapan tholakpu ukhidre. Masna takpadi makoina sathagadoriba operation asigi matungina makoi loina underground oikhibagi mawongni. Home Minister na sauna hairei yeti bu yamathuna phadaba yadabani. Event pangthokadoriba si tha mata ngairawani mabu phaba ngamloidaba oiraga na pangthokadoriba event si tokthokadabani. Asumna haripatagi sibam asi khanjana dana wa maset amta ngangdana tumina laikre. Mathangi sindana sibam gi police kangbu si yeti bu phana na bagi damakto wa tamnari. Sibam na hari makoi gang member gi miyoi amata phanglaroida. Masda makoi gi team member amana chan cham khaktang dilai. Yeti gi gang number 2 oriba Rani ka misakamalai. Magi girlfriend oibi nupi ma ina masakhangi. Makoi na mirot oidringi mamanga nupi siga toina unarambani. Rani haribu nupa su phaba ngamba tarabadi yeti su soidana phaba ngambani. Masdigi makoi gi team asi phizol hongdoktuna Rani haribu nupa asna lakadori mafam sida ngaiduna laikre. Sibamna nupi du thajani ngai oibra hainangli. Masda makoi gi team member asina mahak poi khoina soingam yaugdana bagi damakta ngakpi sianbigani haibagi thajaba pibaga loinana mafam sida puraklibani. Asuna haibaga Rani haribu nupa asma mafam sida sangsilagle. Maga nungsinaribu nupi si ka da sangsilagle. Adu butanjasta nupi sti Rani bu phana bagi damakta police ka lawtunaribani. Maramasna magi masata pakhat pakyam phawre. Nupi si pakhat pasi ubada Rani na sumangon da lawtunare haibsi khangle. Tanjasta police ki kangbu sing changchilak mangona nongwi namkhre adu burani haribu nupas na panthadan nongwi satrok tu makhoi ta kapsilagle maga nungsinari binupii si busu nongwi na kaptura hatolomle adu mafam sti yam na kadisian khre police ki miyoi sing magi thakta nongwi kap tu na tamnar libani rani na pari bu nongwi si maru loikre mastagi magi thokpa pai poching thaduna mafam sti na thok tu sian na bagi damti yam kadam honari police nu pamana magi makhong de yali adu bu kauram na mak sian khre
ꯃꯥꯅ ꯁꯨꯝ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯕꯝꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯠꯂꯒ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯛꯀꯞ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯥꯒꯤ ꯈꯣꯡꯁꯥꯒꯤ ꯁꯔꯨꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯌꯦꯇꯤ ꯀꯗꯥꯏꯗ ꯂꯩ ꯃꯥꯒꯤ ꯂꯩꯐꯝ ꯈꯨꯗꯛꯇ ꯍꯥꯏꯗꯣꯛꯎ ꯍꯥꯏꯗꯨꯅ ꯁꯨꯕꯝꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅꯗꯤ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯨꯕꯝꯅ ꯃꯥꯒꯤ ꯃꯔꯩ ꯇꯣꯟ ꯑꯁꯤ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯔꯥꯅꯤꯅ ꯌꯦꯇꯤꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯌꯦꯇꯤꯅ ꯆꯠꯈꯤꯕꯗꯨ ꯁꯥꯎꯠꯀꯤ ꯃꯥꯏꯀꯩꯗꯅꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯔꯠꯅꯥꯒꯤꯔꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯔꯨꯒꯥ ꯀꯧꯕ ꯌꯥꯝꯅ ꯆꯥꯎꯅ ꯁ꯭ꯃꯒꯂꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯃꯨꯔꯨꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯜꯁꯤꯡꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯄꯣꯔꯛꯇꯦ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯃꯨꯗ꯭ꯔꯗꯒꯤ ꯃꯤ ꯅꯦꯛꯂꯒ ꯃꯥꯜꯁꯤꯡ ꯑꯗꯨꯕꯨ ꯄꯨꯁꯤꯜꯍꯜꯂꯛꯄꯅꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯌꯦꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯏ ꯄꯥꯎ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯔꯠꯅꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯎꯠꯂꯩ ꯁꯤꯕꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯌꯦꯇꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯗꯤꯑꯦꯁꯄꯤ ꯇꯨꯜꯁꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯁꯤꯕꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯗꯤꯑꯦꯁꯄꯤ ꯇꯨꯜꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯗꯕꯗꯒꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯁꯤꯕꯝꯅ ꯃꯈꯣꯏ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯃꯤꯡꯁꯨ ꯗꯦꯅꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯁ꯭ꯃꯒꯂꯔ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁ꯭ꯃꯒꯂꯔ ꯍꯥꯏꯕꯗꯤ ꯑꯥꯏꯟ ꯌꯥꯗꯕ ꯄꯣꯠꯆꯩꯁꯤꯡ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯕꯣꯝꯕꯦꯗ ꯕꯦꯁ ꯇꯧꯕ ꯁ꯭ꯃꯒꯂꯔ ꯀꯥꯡꯕꯨ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯜꯁꯤꯡ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯗꯒꯤ ꯍꯣꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯨꯔꯨꯒꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯗꯤ ꯃꯥꯅ ꯃꯤꯁꯤꯡ ꯅꯦꯛꯇꯨꯅ ꯃꯥꯜꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝꯗꯤ ꯃꯐꯝꯁꯤ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯨꯔꯨꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯤꯑꯦꯁꯄꯤ ꯇꯨꯂꯁꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯨꯔꯨꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯗꯤꯑꯦꯁꯄꯤ ꯇꯨꯂꯁꯤ ꯑꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯗ ꯅꯪꯅ ꯃꯨꯔꯨꯒꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯕꯅꯤ ꯃꯁꯤꯗꯒꯤ ꯗꯤꯑꯦꯁꯄꯤ ꯇꯨꯂꯁꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯃꯨꯗ꯭ꯔꯗꯒꯤ ꯃꯥꯜꯁꯤꯡ ꯄꯨꯔꯛꯂꯤꯕꯗꯨ ꯃꯨꯔꯨꯒꯥꯅ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤ ꯎꯔꯦꯗꯅ ꯃꯁꯤꯗ ꯈꯨꯡꯒꯪ ꯃꯔꯤꯈꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯄꯨꯟꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯅꯁꯨ ꯃꯃꯤꯡ ꯊꯣꯜꯂꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯌꯥꯝꯂꯕ ꯃꯥꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯕꯝꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯅꯥꯕꯨ ꯎꯅꯔꯨꯒꯗꯕꯅꯣ ꯗꯤꯑꯦꯁꯄꯤ ꯇꯨꯂꯁꯤꯅ ꯍꯥꯏꯔꯛꯏ ꯚꯥꯏꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯕꯝ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯤꯑꯦꯁꯄꯤ ꯇꯨꯂꯁꯤꯅ ꯅꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯉꯁꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯨꯛꯅꯕ ꯇꯧꯔꯨꯅꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯒꯗꯕꯅꯤ ꯍꯧꯖꯤꯛ ꯁꯤꯕꯝꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯅꯔꯛꯏ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯇꯥꯈꯠꯅ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯃꯤ ꯁꯤꯕꯝꯅ ꯑꯩ ꯚꯩꯔꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯚꯩꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤ ꯎꯠꯂꯛꯏ ꯁꯤꯕꯝꯒꯤ ꯀꯥꯡꯕꯨꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯁꯤꯕꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯨꯝꯕꯥꯏꯗꯒꯤ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯂꯕ ꯃꯥꯜꯁꯤꯡ ꯖꯍꯥꯖꯇ ꯁꯃꯨꯗ꯭ꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯔꯛꯂꯤꯕꯅꯤ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯕꯣꯝꯕꯦꯒꯤ ꯍꯤꯊꯥꯡꯐꯝꯗ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯉꯁꯤ ꯑꯍꯤꯡ ꯖꯍꯥꯖ ꯑꯗꯨ ꯅꯈꯣꯏꯒꯤ ꯁꯤꯗ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯁꯃꯨꯗ꯭ꯔꯗꯒꯤ ꯍꯣꯟꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯚꯩꯔꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯁꯤꯕꯝꯅ ꯍꯥꯏꯔꯤ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯇꯧꯕꯗꯤ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯃꯨꯛꯀꯁꯨ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯚꯩꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯐꯝꯁꯤꯗ ꯚꯩꯔꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇꯔ ꯁꯦꯐ ꯑꯂꯤ ꯈꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯁꯤꯕꯝꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯆꯥꯎꯔꯕ ꯅꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤ ꯐꯥꯎꯕ ꯄꯨꯟꯅ ꯁꯅꯥ ꯑꯣꯜꯍꯟꯕ ꯌꯥꯕꯒꯤ ꯃꯃꯜ ꯑꯗꯨ ꯑꯩꯅ ꯄꯤꯒꯅꯤ ꯃꯁꯤꯗꯒꯤ ꯚꯩꯔꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯔꯝꯗꯝꯗ ꯍꯟꯖꯍꯧ ꯁꯤꯕꯝꯅꯁꯨ ꯌꯥꯝꯅ ꯇꯥꯈꯠꯅ ꯈꯨꯝꯂꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯂꯒ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯂꯧꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯂꯩꯕꯅꯤ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯅꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯈꯣꯏꯅ ꯌꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅꯊꯪꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯚꯩꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯕꯝꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤꯃꯁꯨ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯁꯤꯕꯝ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯩꯔꯥꯅ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯆꯞꯄꯒ ꯂꯣꯏꯅꯅ ꯁꯤꯕꯝꯒꯤ ꯊꯕꯥꯛꯇ ꯃꯥꯒꯤ ꯈꯣꯡꯄꯥꯛꯅꯁꯨ ꯅꯦꯠꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯅꯪꯅ ꯂꯦꯞꯂꯒ ꯃꯤ ꯐꯨꯕ ꯍꯥꯠꯄꯒꯤ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯆꯕ ꯁꯥꯔꯤ ꯃꯤ ꯐꯨꯕ ꯑꯃꯗꯤ ꯍꯥꯠꯄ ꯊꯨꯞꯄꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯗ ꯂꯨ ꯇꯣꯡꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯕꯅꯤ
Sibamna yamna pakhatna bhairadi yengduna leiri masig matungda sibamgi kangbu si upai leithabadigi mafam si thadokduna mulale team member singi marakti amana hairi yedi gi maramda makhoi sing sin soidina khanglambani amatang pharga phajana phurga wahang pong chatharabadi soidina khangmangambani hojek sibamna sangchil libam mafam sta ahal mafam dun leiri man hairi makhoi gi lamista laklaga makhoi bu ki han khangan bagi thabak sing chatharuribani ne asuna harpatagi sibam ngak tun hanglai nang kanano aigi ming singappa kawi haiduna nupasna khumlai nakoina kumthalliba sing asigi nongpok thangba maikai da leriba khungang adu dagini ai masdigi sibamna aruba thabak magi ai mafams lakpani nangdi ahal oibani na makhoi bu nangna themlaga di soidana yarak pu suyari bani masda singappa si thausa da mong do nophet tawrami aduga law aigi tung ila u haiduna mana puduna sakre masing matung da makhoi himada tongduna lakli sibamna hairi samudra dagi mal sing lod puthokpagi thabak adu makhoina di lepkhre hai tawudu bu madu aigi thamoina di sungtha thajade makhoi gi damakta ini yamlo paisa sing pige doribani maramaduna aigi thabak sing si tawhannabagi damakta nangna khara them masda singapana wadi ngangdana sibamgi khutta hapli khudop isda munni yenglai sibam manok to hairei masi asengba diamond na sabu khudopni nangbu masi pambro aigi thabak sing sibu karigumba nanga tawhanba ngamba tarabadi asigumba asengba diamond na sabu khudop kayama nangon pige doribani nangi khutsa to da masi amuktang hapsinduna yengu haidana su pirakle masibu singapana lawruga munni yenglamnaga isinga langthakre masdigi sibamna khudop asi khunna namagi damakti ising de somthakre hojik mana ising manung sida khudop asi thirakpa matamda masing yamlaba asiba migi saru sang kyama leiramni bisu ure masiu de sibam sti pakhatman digi mit law thoktuni yenglaga leiribani yamlaba sikhram migi saru sang sing si urubadi ma pakhatna isingi mapana tholole aduga hisigi mathakti yam thuna songkhalale yamna pakhatnu man lawri ising manung de leiriba sing sikarino adubu singapana thawisa sadana hairei nangi diamond gi khudop adu phanglabra samudra manung de leiramni saktam sing adu nangbu kibudani khalabani aduga nangi diamond gi khudop adu su kautho halibani madubu kawi akiba hairibasi nakoi gumba kayama laklabasu yamlaba lanthum sing pige haiduna hairarabasu mafamsida leiriba miyoi singsna samudra da kumu haibadi kaidum di yaroi asumna singapana hairaliba wafam sing sitabada sibam masdi pakhatpada loikre masing matung da uleliba si sibamga singapaga lepina duna wari shanari sibamna hairi samudra gi ironung da ina urakhibudu hojik su aigi mitmang da uduna dum leire makoi singa dubu kana kanano aduga kanana makoi bu hathriu singapana khumi yamna kuiraba matam gi wari ni samudra bu ina nganghan khibagi wari ni ithak ipomna thallaba samudragi sel marak sida lengdana leptun laikhiba kanagumba warrior amagi wari ni haribasi aikhoigi devara gi wari ni asuna haibaga devara haribu nupasna magi yeknaba miyoi singbu phubu loinana thangna thin thinduna hatpagi saktamasi uhalai aduga hojek film asigi maming wariba devara haibasi chongthoktuna aikhoidu uhalle singapana makhatari akiba bu lanthokhtuna satke harigadi lai singi wari taw aduga akiba haibasi bu masak khange harigana devara gi wari taw masing matungda singapana wari ma leiragle ngasidigi sahi sia kyarongi mamangi matamda leiriba chingjao sigi nakalda ningthau panba leiba ma leiramni hariba leiba adu bu maiti ba pige harigadi sing asi bulan thoktuna satpa tabani tabudu bu chingjao sida yamna lalong heriba ningthaugi lanmi kya ma thamlibani mafam kya dagi khangalaba haithoi singthoriba lanmi ngaktani thamlibasi makoida akiba haibasi masera mata pakte makoina pairiba khusugulai asina makoigi di isor oiribani aduga makoigi thangna lingjen su khulai sing sina oiribani ayuk nungthil numidang khaidana samudra bu ngak senduna leiriwani yengnaba singi ikhengtana mafam sigi sing asibu kayarak hanna angang machu olhalabani madudagi mafam asibu angang ba samudra hariga su khangnakibani asumna singapana wari sing siliduna ta halibani hojek singapana makhatarai sahi kya gi matungdagi di ningthau pan ba leibak adu su leikhidre india da british na panba matamaduda leibaki lanthum khuding mapu jahas ta haptuna makhoigi maramdam da puduna satkibani asuma sathakliba thabak sing asibu singjao sida leiriba thauna pharba lanmi sing asina di yengba ngamdre leibaki damakta mathwai phabu thadokke haidun leiriba miyoi sing ngaktan maramaduna makhoina puduna satliba leibaki lanthum sing adubu amu hanna mafam sida leiriba lanmi sing asina lut tawduna puraklaga leibak praja miyam tamu yen thokpani matau sumna matamna adum haukibana british singna india bu thadoktuna muk satkre asumna india na ning tamlaba matungdadi mafam sida leiriba thauna pharba lanmi sing sigi darkar amata oikidre makoina kari chari karamba punsi mahingda leli haiba bhawa hangbina kanamata laikidre asumna awaba nanglaba thongna pharba lanmi sing sibu mifatraba miyoi sing kharana khudong chaba laukhibani asumna singapana wari silirakpada ngasidagi sahi tarani thogi mamangi wari amamuk lirakle mana makhata na hairi tobudabu leita laira na maram oiduna mabuk lamlaba sing sibu makoigi thabakta sina aduna khudong chaba longna nabagi damakta mifatraba miyoi kharama phamsida lakhibani asumna haibaga huji ulaliwasi DSP Tulasi haribu nupa aduga ngasaina mamangda supanjakraba muruga haribu nupa adugani hojek DSP Tulasi na ngasi se nangbu mahausaga manada momongdi yamna pakhanui kari tawu yawrabana muruga masda muruga na ngasi se purnima numini samudragi ithak ipom sing sisu yamna kanna chong phanba tawi aigi thabak sing si mai pak loidra haiduna aigi thamoi pakhat phawi
ꯃꯁꯤꯗꯒꯤ DSP ꯇꯨꯜꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯅ ꯋꯥꯡꯅꯤꯡꯂꯤꯕ ꯃꯈꯩ ꯋꯥꯡꯁꯅꯨ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ ꯑꯩꯈꯣꯏꯗ ꯋꯥꯔꯤꯌꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯅꯨ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯁꯃꯨꯗ꯭ꯔꯒꯤ ꯆꯥꯎꯔꯕ ꯏꯊꯛꯁꯤꯡ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯊꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯔꯣꯏꯗꯨꯅ ꯆꯠꯄꯁꯨ ꯎꯕ ꯐꯪꯏ ꯑꯗꯨꯒꯗꯤ ꯃꯁꯛ ꯎꯠꯂꯛꯄ ꯃꯇꯝꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯗꯦꯕꯔꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯀꯜꯂꯕ ꯏꯊꯛ ꯏꯄꯣꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯃꯊꯛ ꯑꯁꯤꯗ ꯆꯣꯡꯈꯠꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯊꯛꯇ ꯍꯨꯛ ꯂꯪꯈꯠꯂꯛꯇꯨꯅ ꯊꯧꯔꯤꯗ ꯌꯥꯟꯗꯨꯅ ꯀꯥꯔꯛꯂꯒ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯂꯦ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯈꯥꯗꯅ ꯍꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯂꯩꯍꯧꯔꯤꯕꯅꯤ ꯇꯣꯔꯆ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨꯁꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯂꯤ ꯑꯗꯨꯒ ꯍꯤ ꯇꯣꯡꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯚꯥꯏꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯅꯁꯨ ꯇꯣꯔꯆ ꯑꯃ ꯀꯥꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯪꯒꯤꯠ ꯄꯤꯅꯔꯤ ꯍꯧꯖꯤꯛ ꯗꯦꯕꯔꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯂꯒ ꯀꯟꯇꯦꯅꯔꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯀꯟꯇꯦꯅꯔꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯃꯥꯜ ꯑꯁꯤ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯦ ꯃꯈꯨꯠꯇ ꯇꯣꯔꯆ ꯑꯃ ꯄꯥꯏꯔꯒ ꯃꯥꯜ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯃꯥꯜꯅ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯤꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯁꯨ ꯖꯍꯥꯖ ꯑꯁꯤꯗ ꯍꯨꯛ ꯂꯪꯈꯠꯂꯛꯇꯨꯅ ꯊꯧꯔꯤꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯊꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯗꯦꯕꯔꯥꯒ ꯚꯩꯔꯥꯒꯁꯤ ꯏꯪꯒꯤꯠ ꯇꯧꯅꯔꯤ ꯀꯟꯇꯦꯅꯔꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯃꯥꯜ ꯑꯁꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯦꯕꯔꯥꯅ ꯇꯥꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯇꯣꯡꯈꯠꯇꯨꯅ ꯀꯥꯈꯠꯂꯒ ꯌꯣꯠꯆꯩ ꯑꯃꯅ ꯀꯟꯇꯦꯅꯔꯒꯤ ꯁꯣ ꯑꯁꯤ ꯐꯛꯀꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯜ ꯌꯥꯎꯔꯤꯕ ꯑꯄꯤꯛꯄ ꯀꯟꯇꯦꯅꯔ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯊꯧꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯔꯦ ꯃꯈꯣꯜ ꯂꯥꯎꯍꯟꯕ ꯇꯧꯗꯅ ꯃꯈꯥꯗ ꯇꯥꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯜꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯁ ꯒꯥꯔꯗꯀꯤ ꯕꯣꯠꯁꯤꯡ ꯊꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯗꯦꯕꯔꯥꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯍꯣꯟꯗꯣꯛꯅꯔꯛꯂꯦ ꯃꯐꯝꯁꯤꯗ ꯀꯣꯁ ꯒꯥꯔꯗꯁꯤꯡꯅ ꯂꯥꯛꯂꯤꯕꯁꯤ ꯖꯍꯥꯖ ꯑꯁꯤꯗ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛꯇꯤ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯈꯨꯠꯇ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯕꯔꯥꯒꯤ ꯀꯥꯡꯕꯨꯅ ꯀꯟꯇꯦꯅꯔ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯊꯧꯔꯤ ꯊꯨꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯗ ꯑꯃꯨꯛ ꯊꯥꯗꯔꯛꯂꯤꯕꯅꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯇꯤꯝ ꯑꯁꯤꯅ ꯀꯟꯇꯦꯅꯔꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯗꯦꯕꯔꯥꯅ ꯃꯊꯛꯇꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯆꯦꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯇꯦꯅꯔ ꯃꯊꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯗꯨꯅ ꯆꯦꯟꯅꯔꯤꯕꯅꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯏꯁꯤꯡꯗ ꯆꯣꯡꯊꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯀꯥꯡꯕꯨ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯀꯟꯇꯦꯅꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯁ ꯒꯥꯔꯗ ꯅꯨꯄꯥ ꯑꯃ ꯇꯣꯁ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯣꯁ ꯒꯥꯔꯗ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯝꯅ ꯇꯣꯁ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯗꯦꯕꯔꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯀꯣꯁ ꯒꯥꯔꯗ ꯅꯨꯄꯥ ꯑꯁꯤꯅ ꯇꯣꯁ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯦꯕꯔꯥꯒꯤ ꯀꯥꯡꯕꯨ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯞꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯔꯛꯇ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯈꯥꯗ ꯇꯥꯒꯗꯕꯒꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯀꯣꯁ ꯒꯥꯔꯗ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯅꯥꯟꯊꯗꯨꯅ ꯇꯥꯔꯛꯄꯒ ꯗꯦꯕꯔꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯁ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯗꯦꯕꯔꯥꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯔꯛꯂꯦ ꯃꯁꯤꯅ ꯀꯟꯇꯦꯅꯔꯗ ꯍꯛꯄꯒꯤ ꯃꯈꯣꯜꯁꯨ ꯊꯣꯛꯂꯤꯕꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯚꯩꯔꯥꯒ ꯗꯦꯕꯔꯥꯒꯁꯤ ꯌꯦꯡꯅꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯗꯦꯕꯔꯥꯅ ꯃꯥꯒꯤ ꯑꯀꯣꯟꯕ ꯊꯥꯡ ꯃꯈꯜ ꯑꯃ ꯂꯪꯂꯛꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯔꯤ ꯀꯛꯊꯔꯦ ꯑꯗꯨꯒ ꯚꯩꯔꯥꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯂꯤꯕ ꯊꯥꯡ ꯑꯅꯤꯃꯛꯄꯨ ꯃꯥꯅ ꯑꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯁ ꯒꯥꯔꯗ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯣꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯀꯟꯇꯦꯅꯔ ꯃꯊꯛ ꯑꯁꯤꯗ ꯕꯤꯔꯤ ꯊꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯗꯦꯕꯔꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯚꯩꯔꯥꯁꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤ ꯎꯕꯗ ꯚꯩꯔꯥ ꯑꯁꯤ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯣꯁ ꯒꯥꯔꯗꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯏꯔꯐꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯟꯇꯦꯅꯔ ꯑꯃꯗꯤ ꯂꯣꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯊꯣꯡꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯚꯩꯔꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯀꯟꯇꯦꯅꯔꯒꯤ ꯊꯣꯡꯁꯤꯕꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯗꯦꯕꯔꯥꯅꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯚꯩꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯣꯔꯆ ꯑꯃ ꯃꯈꯥꯗ ꯂꯪꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯗꯦꯕꯔꯥꯅ ꯚꯩꯔꯥꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯀꯟꯇꯦꯅꯔꯁꯤꯒꯤ ꯂꯣꯛ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯥꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯚꯩꯔꯥ ꯑꯃꯗꯤ ꯗꯦꯕꯔꯥ ꯑꯁꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯚꯩꯔꯥꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯚꯩꯔꯥꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯃꯤ 10 ꯔꯣꯝꯗꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯗꯦꯕꯔꯥꯅꯗꯤ ꯌꯥꯅꯤꯡꯕ ꯅꯠꯇꯦ ꯉꯁꯥꯏ ꯚꯩꯔꯥꯅ ꯈꯨꯟꯖꯤꯟꯈꯤꯕ ꯗꯦꯕꯔꯥꯒꯤ ꯊꯥꯡꯁꯤꯕꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦ ꯃꯁꯤꯕꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯚꯩꯔꯥꯕꯨ ꯗꯦꯕꯔꯥꯅ ꯃꯈꯥꯗ ꯏꯟꯊꯗꯨꯅ ꯆꯣꯡꯊꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯚꯩꯔꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤꯕꯅꯤ ꯃꯊꯛ ꯑꯁꯤꯗꯒꯤ ꯄꯥꯏꯊꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯕꯔꯥꯗꯤ ꯍꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯇꯥꯏ
ꯑꯗꯨꯒ ꯚꯩꯔꯥꯗꯤ ꯏꯁꯤꯡꯗ ꯑꯣꯏꯅ ꯇꯥꯔꯦ ꯗꯦꯕ꯭ꯔꯥꯅ ꯑꯁꯨꯝꯕ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕ ꯀꯣꯁ ꯒꯥꯔꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯈꯨꯠ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯚꯩꯔꯥꯕꯨ ꯃꯥꯅ ꯃꯈꯥꯗ ꯏꯟꯊꯗꯨꯅ ꯆꯣꯡꯊꯔꯛꯄꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯁ ꯒꯥꯔꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯟꯇꯦꯅꯔ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯁ ꯒꯥꯔꯗꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯗꯦꯕ꯭ꯔꯥꯒꯤ ꯀꯥꯡꯕꯨ ꯑꯃꯠꯇ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯗꯦꯕ꯭ꯔꯥꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯂꯣꯠꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯊꯧꯔꯤꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯂꯨꯞꯇꯨꯅ ꯂꯩꯕ ꯉꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯣꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯁꯤꯡꯒꯞꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯁ꯭ꯃꯒꯂꯔ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯖꯍꯥꯖꯇ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯍꯤꯊꯥꯡꯐꯝꯗꯒꯤ ꯍꯣꯟꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯖꯍꯥꯖꯇꯒꯤ ꯃꯈꯣꯏꯒꯤ ꯃꯥꯜꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯖꯕꯅꯤ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯡꯒꯪ ꯃꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯇꯧꯕ ꯉꯝꯕ ꯃꯒꯨꯜꯁꯤꯡ ꯂꯩꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯃꯔꯤꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯖꯍꯥꯖꯇꯒꯤ ꯃꯥꯜꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯕ꯭ꯔꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯥꯜꯁꯤꯡ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ ꯃꯨꯔꯨꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯕꯨ ꯆꯩ ꯂꯣꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯨꯔꯨꯒꯥ ꯑꯃꯗꯤ DSP ꯇꯨꯜꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯜꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯥꯌꯥꯞꯄꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯥꯅ ꯚꯩꯔꯥꯗ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤꯁꯤꯗ ꯄꯨꯕꯤꯔꯛꯂꯤꯕꯅꯣ ꯃꯃꯥꯡꯗ ꯗꯦꯕ꯭ꯔꯥꯅꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯄꯨꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯚꯩꯔꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯈꯨꯝꯃꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯕꯨ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕꯗ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕ꯭ꯔꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯨꯔꯨꯒꯥꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯇꯧꯗꯅ ꯃꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯃꯨꯔꯨꯒꯥꯅ ꯄꯩꯁꯥꯁꯤꯡ ꯁꯤꯟꯅꯔꯛꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯍꯧꯖꯤꯛ ꯗꯦꯕ꯭ꯔꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯈꯜ ꯇꯨꯛꯊꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯔꯤꯕ ꯁꯤꯡꯒꯞꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯗꯦꯕ꯭ꯔꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯗꯦꯕ꯭ꯔꯥꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯀꯥꯏꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯁꯤꯡꯒꯞꯄꯥꯗ ꯌꯦꯡꯕ ꯉꯝꯂꯝꯗꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯁꯤꯡꯒꯞꯄꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯗꯦꯕ꯭ꯔꯥꯅꯗꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯇꯧꯕꯁꯤ ꯄꯥꯝꯗꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯗꯤ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯤꯡꯒꯞꯄꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯏꯀꯥꯏꯕ ꯄꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯦꯕ꯭ꯔꯥꯒꯤ ꯌꯨꯝꯗ ꯎꯂꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯇꯨꯅ ꯃꯥ ꯍꯧꯖꯤꯛ ꯆꯥꯔꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯊꯦꯡꯅ ꯆꯥꯛ ꯆꯥꯔꯕꯗꯤ ꯍꯛꯆꯥꯡꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯃꯁꯤꯗ ꯗꯦꯕ꯭ꯔꯥꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤꯗꯤ ꯇꯣꯛꯈꯣꯅꯤ ꯑꯗꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯏꯃꯥꯅ ꯇꯨꯝꯗꯅ ꯂꯩꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡ ꯐꯒꯅꯤ ꯃꯃꯥꯅ ꯅꯪꯒꯤ ꯅꯁꯛ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕ꯭ꯔꯥꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯈꯤꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯏꯄꯥꯅ ꯁꯤꯕꯗꯨꯁꯨ ꯎꯍꯧꯏ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯅ ꯁꯤꯕꯗꯨꯁꯨ ꯎꯔꯤꯕꯅꯤ ꯏꯆꯦ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯁꯤꯈꯤꯕꯗꯨꯁꯨ ꯎꯍꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯤꯈꯤꯕꯁꯤ ꯎꯍꯧꯔꯤꯕ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯁꯤꯈꯤꯕꯗ ꯅꯪꯅ ꯎꯍꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯍꯥꯁꯤꯡꯅ ꯁꯤꯕꯗ ꯑꯩꯒꯤ ꯃꯤꯠꯅ ꯎꯕꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯎꯍꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯑꯁꯤ ꯇꯨꯝꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯦꯕ꯭ꯔꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯔꯥ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯇꯨꯝꯕ ꯌꯥꯗꯕꯒꯨꯝ ꯅꯪꯒꯤ ꯋꯥꯔꯤ ꯍꯦꯛ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯁꯨ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯗꯦꯕ꯭ꯔꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯕꯨ ꯄꯣꯛꯄꯤꯔꯝꯕ ꯃꯄꯥ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯕ ꯃꯄꯨꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯖꯍꯥꯖꯇ ꯍꯣꯟꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯗꯦꯕ꯭ꯔꯥꯒꯤ ꯃꯄꯥꯅ ꯊꯧꯅꯥ ꯐꯅ ꯖꯍꯥꯖꯁꯤꯡ ꯑꯗꯨꯗꯒꯤ ꯂꯨꯠ ꯇꯧꯍꯧꯕꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯕꯥꯔꯥꯅꯗꯤ ꯏꯄꯨꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ ꯋꯥꯔꯤꯗꯤ ꯄꯄꯥꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯗꯦꯕ꯭ꯔꯥꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕ꯭ꯔꯥ ꯑꯁꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯖꯍꯥꯖꯇꯒꯤ ꯃꯥꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯄꯥꯒꯤ ꯋꯥꯔꯤꯗꯤ ꯅꯪꯉꯣꯟꯗ ꯂꯤꯗꯨꯅ ꯇꯥꯍꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯕꯥꯔꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯗꯦꯕ꯭ꯔꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤ ꯄꯨꯄꯨꯁꯤꯡꯒꯤ ꯋꯥꯔꯤꯗꯤ ꯊꯧꯅꯥ ꯐꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯒ ꯅꯤꯡꯇꯝꯕ ꯄꯨꯔꯛꯄ ꯉꯝꯈꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯁꯨꯞꯅꯒꯤ ꯍꯤꯡꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯗ ꯊꯧꯅꯥ ꯄꯤꯕ ꯋꯥꯔꯤ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯡ ꯇꯝꯂꯤ ꯃꯄꯨꯡ ꯐꯥꯒꯗꯕ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯂꯤꯡꯈꯠꯀꯅꯤ ꯑꯗꯨꯒ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯅꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯗꯦꯕ꯭ꯔꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯁꯤꯗ ꯄꯤꯔꯦ ꯃꯁꯤꯗ ꯅꯨꯄꯤꯁꯤꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯌꯥꯔꯅꯤ ꯃꯗꯨ ꯂꯧꯔꯔꯣꯏ
Devrana hairi masi aina nongona mateng pangba natte aigi tawpham thokpa ithau du pangthokpani nangi na puroibana aikoi myamga punduna samudrada punna satminaramani laibak thibadagi magi punsi samudrada loikhibani aduna leikhidraba imanabadugi imung manung haibase aigi su imung manung oiribani maramaduna magi laik lai su tamnanabagi damakta paisa si piribani masi hareduna mamanabagi nupis ta paisa si pisile nupis na kaptuna makhatari leikhidraba magi mapa adugum aigi sanupa si suna khoigi na tungilhanduna samudrada thabak sing tawnanabagi damakta thabi abani adubu madugi mahutta aina mabu laik lai su tamannabagi damakta khunggang si wangda thadokhibani aduga aigi aningba pambasida mateng pangbibagi damakta adombu thagachari haiduna magi bakhong paiduna khuramgi tawi adubu devrana mabu khurumdanabagi damakta phai aduga devrana hairi mahagase nangi na sanupani nangna ohenba pamliba adumak ohenbada kanamatana thingbi yaroi aduga angang sto onsinduna pungning sanga laik lai su honanabagi damakta su phongdori mathangi sindana devragi machanupa bara hairibasigi mamanaba singpunduna shastra puja gi maramda wa hogdoknaduna wari sandari mayamda bhab tana wa haijaramge shastra puja hairibasi makoina phamlibasigi hek tungda leiriba masing yamlaba thangsang sikna yomdun leiriba posak asibu irat thongni pangthokpagi thauramadu shastra puja haina kawi mafamsida leiriba khusu khulai singasi ngasidagi sahi kyagi mamangda makoigi mapa mapu singna pairamba khulai aduni angang ba samudra haina khangnariba mafamsida leiriba khungang mari asina sahi khudingi oina shastra puja gi thauram pangtholibani aduga khungang mari isdagi thauna pharaba mapangan kallaba miyo ani khangatuna phuna hanbagi thauram amusu pangthoi phuna nabagi damakta tholiba miyo sing adubu punna phuduna aroibata mai pakliba miyo adugi khungang aduna masigi shastraina khangnariba posak asibu puduna sathiga doribani aduga magi khungangda thamga doribani aduga mafamsida thajanariba wafam amana shastra haina mingauba posak asibu thamliba khungang adudi ana ayek amta leitana nungai yai phuba khungang ama oigani haibasini aduna sahi khudingi shastra sibu phangnanabagi damakta phunabagi thauram oina kumai amusu doribani hariba shastra puja haribadugi maramdani mafamsida hojik makhoi wari sanaribasi angang amana hairi hayeng si shastra puja ani handakti kanana mai pakadori bajano masda tungda phamliba tanga hariba nupi masa asina devrana soidina mai pakani manabu mai pakke khankhirabadi kanamatana mabu mai thiba pibu ngamloi adubu shastra sibu mana kanagu mamada pithoke khallabadi masana masabu mai thija halaga mingon pithopu sungamliba bisakni asum harakada nakal da phamliba bhairagi masanu papa sura hariba ngangsna kumlai nakhoina haining bahaijo aigi papa bhairana soidina maki mai pakani handaki sahi simadi shastra si ekhoi khungang da soidina laklaga dabani adugu tanganadi nangi papa bhairana mai pakpa ngamloi hana phongdolure asumna hairubudagi bhairagi macanu papa sura si shawdra phuk hotre adugu man lauduna hairi aigi papa na mai pakpa ngamloi hariba misak khudimag aiga hana sangdam nagadamani kanana ngambano haibadu yengnasi misidagi tangana barada onsilaktuna hairi yamathuna hogutuna mag mayok nagadamani nagase devragi macanu pani pasurana nangonda singnariba si yamathuna hogutuna mag fight tong nagadamani misidagi hojik barana so hogulaktuna pasura ka phuna nabagi damakta siam sakre makhoi ni somsinaraktuno phunarakpa matamdadi pasurana chawba khare henbanina barabu phukre adu barana so hanbaleite pasurabu phuna namagi damakta yamna kan honari tanganadi pasurabu phuna namagi damakta barada hairi adu chawba henbanina pasurana barabu phukre amadi yamna kan kawbudi ma hujik laimai ture pasurana sangsilaktuna magi thabakti yamna kan su kawri asuma tawbusi ubuda tanga si yamna nungai taba phawre pasurana yamna kan ilakpada bara si umada phujille amadi lepangamdana laimai tudun laikre aduga hojik pasurana yamna napal gloina na hairi aina haidra aigi ipa bhairana mai pakani magi mamanga lakingba laksasunu kanamatara aigi ipa bhairaga thengaina bangamlo masi hairaduna yamna usitaba mongda tanga da mana yenglagli barana yamna awawa phibamda hogotpa ngamdan leibasi ubuda tanga gi thamoida nungaitaba phawre mathangi sindana shastra puja hariba numit asi oire mafamsida leiriba khungang mari sigi praja khudimagna numidangi matamda makhutta maira paiduna kumai pangthokliba mafamsida laknaribani bhairana yamna napal gloina magi team sings ke loina laglibani kunjara su magi kangbu gloina ne yoshilakle aduga rayappa haribu nupa su magi kangbu gloina ne yoshilakibani hariba sing asi makhoi makhogi khungang singi leader oin leriba mioi sing aduni aduga hojek devrana su magi kangbu singa loina na mafamsida yoshilakle makoine ishor makni haina khuramnariba khulai sisu dolaida haptan puraklibani mamangi sahida devragi khungang da laikhibanina masibu makoina mu puthoraklibani devrana tholakpusu uda teisingsni yamna munni yengnari mipung khudingmangna khusugulai singsda laikatuna su khuramnari mafamsida jogula kopi maibi nupi musu uba phangi makhoigi jaga sigi oinadi laigi irat thongni khudimag jogula haribi nupi sna pangtholib gaktani asumna irat thongni pangtholab matungda mipung khudimag punduna yam nungaina isai saktuni jagoi sari ngasidagi sahi kyagi mamangda leramba makhoigi thongna pharba mapam pusing adubu ningsing boina amadi makhoidi ikai khumnabu utpi isai ni mafamsida saklibasi asumna nungairba kumai si hek loibaga nupa amana lauduna hairi hojek phunabagi kumai haugadore aduna nupi amadi angang singdi mafamsi thadoktuna sanakro asumna harikpadagi nupi amadi angang singdi mafamsi thadoktuna sanakre nupasna makhatana lauduna hairi khungang mari dagi khangelaba thongna phaba singbu maithiba piba ngamba duna shastra si puduna satkadori bani sahi kya maro masi nahandagi devrana mai pakma ngamduna shastra si makhoi khungang da dum leirakbani
ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯀꯅꯥꯅ ꯂꯧꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯡ ꯂꯥꯎꯊꯣꯛꯂꯤ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯃꯊꯧꯅꯥ ꯐꯕ ꯑꯅꯤ ꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯍꯧꯕ ꯑꯗꯨꯅ ꯁꯁꯇ꯭ꯔ ꯑꯁꯤ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯃꯁꯥꯟꯅ ꯑꯁꯤ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯧꯖꯤꯛ ꯗꯦꯕ꯭ꯔꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯈꯨꯡꯒꯪ 4 ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯨꯅꯗꯨꯅ ꯏꯅꯥꯏ ꯇꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯂꯒ ꯁꯁꯇ꯭ꯔ ꯑꯁꯤ ꯆꯍꯤ ꯑꯃꯃꯝ ꯈꯨꯡꯒꯪ ꯑꯃꯃꯝꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯔꯥꯌꯞꯄꯥꯒꯤ ꯈꯨꯡꯒꯪꯗꯗꯤ ꯁꯁꯇ꯭ꯔ ꯑꯁꯤ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯡꯒꯪꯅ ꯑꯋꯥ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯀꯔꯤꯒꯨꯝꯕ ꯁꯁꯇ꯭ꯔ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗꯁꯨ ꯂꯩꯖꯕ ꯇꯥꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯑꯌꯦꯛꯁꯤꯡꯁꯤ ꯀꯣꯛꯆꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯇꯩꯁꯤꯡꯁꯤꯅꯗꯤ ꯌꯥꯅꯤꯡꯗꯦ ꯚꯥꯏꯔꯥꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯗꯦꯕ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝꯗꯤ ꯂꯥꯟ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯊꯝꯂꯝꯂꯤꯕ ꯅꯤꯌꯝ ꯑꯁꯤꯅ ꯂꯥꯟꯊꯦꯡꯅꯕꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯥꯀꯜꯗꯒꯤ ꯀꯨꯟꯖꯔꯥꯅꯁꯨ ꯍꯥꯏꯔꯤ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯁꯁꯇ꯭ꯔ ꯃꯨꯟꯅꯗꯨꯅ ꯐꯨꯅꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅ ꯐꯒꯅꯤ ꯗꯦꯕ꯭ꯔꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯏꯆꯝ ꯆꯝꯅ ꯍꯤ ꯍꯣꯜꯂꯒ ꯉꯥ ꯐꯥꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯒꯤꯗꯃꯛꯇ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯔꯥꯌꯞꯄꯥꯒꯤ ꯈꯨꯡꯒꯪꯗ ꯑꯣꯏꯅ ꯁꯤꯟꯅꯔꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡꯁꯤꯁꯨ ꯁꯣꯏꯗꯅ ꯀꯣꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ ꯃꯁꯤꯗꯒꯤ ꯚꯩꯔꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯆꯍꯤ ꯀꯌꯥꯃꯔꯣꯝ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯁꯇ꯭ꯔ ꯑꯁꯤ ꯅꯪꯒꯤ ꯈꯨꯡꯒꯪꯗ ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯅꯪꯅ ꯔꯥꯌꯞꯄꯥꯗ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯨꯅꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕ ꯃꯇꯨꯡꯗ ꯁꯁꯇ꯭ꯔ ꯑꯁꯦ ꯔꯥꯌꯞꯄꯥꯗ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯅꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯨꯅꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕ꯭ꯔꯥꯒꯤ ꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯊꯤꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯨꯅꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯡꯒꯪꯁꯤꯡꯒꯤ ꯊꯧꯅꯥ ꯐꯔꯕ ꯄꯥꯡꯒꯜ ꯀꯜꯂꯕꯁꯤꯡ ꯃꯊꯪ ꯊꯣꯛꯇꯨꯅ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯡꯒꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯐꯨꯅꯕꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯨꯅꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯥ ꯀꯧꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯤꯡꯅ ꯗꯦꯒꯥ ꯀꯧꯏ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤꯕ ꯋꯥꯔꯤꯌꯔꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯃꯍꯤ ꯑꯃꯃꯝ ꯊꯛꯏ ꯃꯁꯤ ꯃꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯆꯠꯅꯕꯤ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯍꯤ ꯑꯁꯤ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯗꯦꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯔꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯅꯣꯡꯆꯨꯞ ꯊꯪꯕ ꯈꯨꯡꯒꯪꯒꯤ ꯋꯥꯔꯤꯌꯔ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯒꯥꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯀꯨꯟꯖꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯤ ꯑꯃ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗꯦ ꯑꯗꯨꯕꯨ ꯀꯨꯟꯖꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯌꯥꯝꯅ ꯍꯩ ꯃꯔꯝ ꯑꯗꯨꯅ ꯗꯦꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯃꯥꯅ ꯐꯨꯕ ꯉꯝꯂꯦ ꯗꯦꯒꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯀꯨꯟꯖꯔꯥꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯡꯒꯪꯒꯤ ꯋꯥꯔꯤꯌꯔ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯂꯥꯎꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯟꯖꯔꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯚꯥꯏꯔꯥ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯅꯁꯨ ꯃꯍꯤ ꯑꯃ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡꯗ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯀꯨꯟꯖꯔꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯩꯔꯥꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯈꯨꯊꯥ ꯈꯨꯗꯤꯡꯃꯛ ꯚꯩꯔꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯟꯖꯔꯥꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗꯒꯤ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯚꯩꯔꯥꯅ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯕꯗ ꯄꯤꯂꯔꯗ ꯌꯩꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯩꯔꯥꯅ ꯀꯨꯟꯖꯔꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯁꯤ ꯗꯦꯕꯔꯥ ꯈꯛꯇ ꯉꯥꯏꯔꯦ ꯚꯩꯔꯥꯒ ꯂꯝꯕꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯗꯦꯕꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯅꯔꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯆꯥꯅꯨꯄꯥ ꯚꯥꯔꯥ ꯑꯃꯗꯤ ꯇꯥꯡꯒꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤ ꯚꯩꯔꯥ ꯑꯃꯗꯤ ꯗꯦꯕꯔꯥꯁꯤ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ ꯚꯩꯔꯥꯅ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯄꯨ ꯗꯦꯕꯔꯥꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯒ ꯗꯦꯕꯔꯥꯅ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯁꯨ ꯚꯩꯔꯥꯅ ꯉꯥꯛꯊꯣꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯆꯞ ꯆꯥꯅ ꯍꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯗꯦ ꯗꯦꯕꯔꯥꯅꯁꯨ ꯚꯩꯔꯥꯕु ꯐꯨꯏ ꯑꯗꯨꯒ ꯚꯩꯔꯥꯅꯁꯨ ꯗꯦꯕꯔꯥꯕु ꯐꯨꯏ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯤꯡꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯊꯣꯛꯇꯨꯅ ꯑꯅꯤꯃꯛ ꯇꯥꯏ ꯃꯁꯥꯗꯁꯨ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯦ ꯃꯁꯤꯗꯒꯤ ꯈꯨꯎ ꯀꯨꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯨꯟꯅ ꯌꯦꯡꯅꯔꯝꯂꯕ ꯃꯇꯨꯡꯗ ꯚꯩꯔꯥꯅ ꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯗꯦꯕꯔꯥꯅꯁꯨ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯤꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯞꯊꯣꯛꯅꯕ ꯇꯧꯅꯗꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯤꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯦ ꯃꯁꯥꯗ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯕꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯂꯦꯞꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯍꯛꯆꯥꯡꯁꯤ ꯆꯣꯛꯊꯔꯦ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯗꯦꯕꯔꯥꯅ ꯄꯥꯏꯗꯨꯅ ꯂꯪꯕꯗ ꯚꯩꯔꯥꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯅꯤꯃꯛꯀꯤ ꯍꯛꯆꯥꯡꯅ ꯆꯣꯛꯊꯃꯟꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯅꯗꯅ ꯐꯝꯂꯒ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯟꯕ ꯂꯩꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯐꯨꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯇꯨꯅ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯛꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯩꯔꯥꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯇꯨꯔꯒ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯗꯦꯕꯔꯥꯗꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ
हाइबगे आर्थदि फुनबगी कुमै एसी मान माइ पाक लेबदु ताकमनि कुमै येंगलिबा मियामसिन देवरागी ममिंग खाउना हुना लाउनारि हौगतपा ngamdana तारगा लैरिबा ममानाबा भैरागी मनाक्ता संगसिलक्तुना माबु चिंखत्पीरे अदुगा हौजिक देवराना हाइरि देवरा आइना हाइदोखिउ वाफम अदुदि ngakna सत्कनि मसिहारदुना रायाप्पाबु माना कौरei अदुगा मखोइनि ईश्वरमगनि खन्ना खुरुमनरिबा शस्त्र सिमागी खुंगंगदा पुखिनबगिदमक्ता हाइरे असुना हरकुसदा रायाप्पासनि ngakpa मदि हराउबदना पिक थनग्रे मसिंग मतुंगदा शस्त्र सिबु मागी खुंगंगदा पुदुना सत्रे मसिबु देवराना नोक्तुनि येंगलगा लेहौरिबनि मथंगी सिंदना नुमिदांगी मतमनि देवराना तुमिगै मागी ममंगदा माना यामनु मियाम मा हाटपगि सक्तमसु उबा फंगले समुद्रगी इसिंग सु ईना पुंगांग गांगले मसि उबदगी मा हुजि मिकप खंथोक थोक्तुना हौगलगले मागी मवंगस्ता मागी नुपिसु पाखतना मांगोनि येंगदुन लैरि मसिग मतुंग दोललिबसि देवराना जोगुला हारिबा माइबि नुपिसिग मनाक्ता लाक्तुना मागी ममंगदा उख्रिबा सक्तमदुगी मरम तमले ngarang ai mangdi ama tamthirba saktam khara urami samudragi ising si ina pungangang na sendona asengba maki angang samudra haibadu oirami aduga mi halibado aigi ikhut simangna hatbani masdagi jogolan hairai nangi oina tungda lakadoriba matam se aphaba haibadu oidre nangi mini haiduna nangna khanjariba singa se amatha natte kanamata da thajaba thamlunu asuna hairapda devrana ngak loina na jogula da munni yengdun lai mathangi sindana jungle gi lambi isda bus ani thoklibasi ulai mamangda amadi aroibada police ki gari na ngak senduna puraglibani bus manung isda ulakpa matamda ngasai mamangda su uchraba devragi sikraba mamanabagi masanu padu su yawramli man hairi aigi like lai su tamna nabagi damakta chalibani asuma lakma matamda chawrubu uma lambi da phajinduna thamlambadagi gari sing si loina leble ngaktuna makhoini yengduna leiringai khangubdana mamang thangda leiriba police ki gari si bomb khairaktuna mathakta hungatuna paikhalale aduga maning thangda leiriba police ki gari su bomb pokhaiduna mathakta hungatuna paithokre asumna utpaga sinna simam sinchroba matungda hauji mu leilibasi devragi khungangdani miyoi kyamati nun leiriba maraksida devrasi yamna pakhatna sangsilagli aduga di mafamsida leiramlibasi bus manungda yaukhiba magi mamanabagi machanu pasigi asiba hakchang maramle magi mamana hauji yamna kana kapli masi ubuda devragi thamoisti pungkai kaire mamana kaptuna hairi aigi sibuduna aibu thadoktuna satkhre devra lairik makha tamthanabagi damakta shahar da chatpani adubu phatraba tamthirba terrorist ki kangbu singa aduna bus adu da landaraktuna aigi sabu su hatkhiwani aina khanjarubana nong natraga nongmudi chana matik chaba mi mu oiraga tholakani haibasi adubu yengu mana hauji halakliba phibamasi asuna haripud devra si mamit ushinduna kaplaga laikre mamana kaptuna makhatari aina anam kanduni isabu shahar da laik tamba tharubani nakhoigi natungil handuna samudra da nga phaba tharamba tarabadi ngasi isana siribasi siramlo paramaduna isana siribasi gi maroiba maramdi aina thokhanbani masi hai hairaduna mamasi amna kan kapli tawriba phibamsta devra si tofam khangre thamoida chakpagi pankhai leitrabani mathangi sindana muruga hariba nupasiga DSP tulisiga devragi team leiribasigi manakta sangsilagli aduga mana noktuna hairi nakhoigi hek punduna karbar tomina khiba numitagi hojik phawda aigi sendong marang kaina tale masdigi bhairana noktuna hairi hena sendong phangge khalagadi aikhoida piriba mamalasi saruk ani hengana pigedabani adubu tanjasda devradi wahma set amathangangdana tumina phamduna leiribani murugana nakhoina haiba wamata ina yadaba yaukidabani aduna nakhoigi mamal hengalu haribadusu aina soidana hengakani aduga nakhoina tawgadaba thaba amusu leire handak numinini sigi manungda jahas amasu samudrada lakadori nakhoigi thokbo upai sin aduna madudagi mal sing lokthorkadabani musda devrana khumlai handak maraksi samudrada coast guard sing yam section senaduna leiribani mamangi du su makhoina khoibu phagadaba khajik tangaibani maramaduna khudong thiba sing thoktanabagi damakta matam kharadi khoina thabak si tawbuda lepa tabani musda DSP tulsina devragi chindigi asu wafam tabaside khoidi ngakpa phawi karigi damakta nangna akiba poklibano musda devrana aina hariba siki bagi haibanate section lainana bagi damakta haibani murugana hairi jahasti hojik samudrada chakre aduna thabak asidi lepa yararoi devrana malgaloina na phaki batarabadi amukasu hena khudong thiningai oigadoribani nakaldi bhairana hairi nahandagi su khudong thiba haibasidi oiribani adu araba soi khona thabak sing si tawduna laglibani aduga handak khanguduna nangi puksel na hongaklibaduna karigino devrana komi ekhoi myamgi maraktagi amana khudong thiba takhrabasu magi imung manungi miyoi sing de ekhoi khudimangni yengsinbi yai tawudabu ekhoi puluk oina khudong thiba amadi awabada takhiba tarabadi kanana lehori bisingbu yengsinbi gani masdagi kunjarana phuk hoglaktuna adu arabadi phare nang lehoro handakti ekhoi oina salurage karigumba ekhoina khudong thiba takhrabasu nang na ekhoi imung manungbu yengsinbi horo asumna mana karyamna na haripusda devra si wa masilam tangam khidre ekhoina tawgadaba thabuk pu kanamtana thingbi yaro haramlaga magi mi sing si mafam si thadokna channa nabagi damta hairi kunjaragi manang pakora na muruga da hairi oren numidang jahas duna lakadaba mafam amadi pungpham adu ekhoi da hairo ekhoina thabak si soidana maki pangthokani masi haramlaga makhoi chakre aduga bhairana su devra da munni yengdun leramlaga magi kangbu singa loina na mafam stegi chakre hojek rayappa haribu nupasna devragi manakta sangsilaktuna hairi nangna thinglabasu thingna mayamasna di mal lokthoknabagi damta samudra da channa nabagi damta sem sanakre adubu aina hainingli wafamdi karigumba nang su yauna satpa tarabadi ekhoi bu tekta kaidana kanbiduna purakpusu ngamgadoribani
ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯃꯨꯟꯅ ꯈꯟꯊꯈꯣ ꯑꯁꯨꯝꯅ ꯔꯥꯌꯥꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯦꯕꯔꯥꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄꯁꯤꯗ ꯌꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯖꯍꯥꯖꯇꯒꯤ ꯃꯥꯜ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯟꯇꯦꯅꯔꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯍꯤꯅ ꯆꯤꯡꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯥꯡꯕꯨ ꯑꯃꯅ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯣꯁ ꯒꯥꯔꯗꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡ ꯑꯁꯤꯕꯨ ꯊꯠꯇꯨꯅ ꯊꯝꯂꯒ ꯋꯥꯍꯪ ꯍꯪꯂꯤ ꯏꯔꯐꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯪꯂꯤ ꯅꯈꯣꯏ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯃꯁꯤꯗ ꯔꯥꯌꯞꯄꯥꯅ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯃꯁꯤ ꯌꯦꯡꯂꯒ ꯏꯔꯐꯥꯟꯅ ꯊꯧꯅꯥ ꯐꯔꯕ ꯍꯤꯔꯣ ꯉꯥꯛꯇ ꯆꯠꯂꯒ ꯉꯥꯅ ꯑꯁꯤ ꯈꯛꯇ ꯐꯥꯔꯛꯄ꯭ꯔꯥ ꯏꯔꯐꯥꯟꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯄꯣꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯠꯍꯟꯗꯅ ꯑꯗꯨꯝ ꯊꯝꯂꯦ ꯇꯧꯕꯇꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯁꯣꯔ ꯊꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯕꯅꯤ ꯗꯦꯕꯔꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯉꯥ ꯐꯥꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯉꯥ ꯁꯥꯛ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯁ ꯒꯥꯔꯗꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯕꯣꯠ ꯊꯧꯗꯨꯅ ꯆꯦꯛ ꯇꯧꯈꯠꯂꯛꯂꯦ ꯄꯥꯈꯠꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯁꯣꯔ ꯊꯤꯡꯕ ꯉꯝꯈꯠꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯀꯥꯡꯕꯨꯁꯤꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯐꯥꯗꯨꯅ ꯖꯍꯥꯖꯇ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ ꯀꯣꯁ ꯒꯥꯔꯗꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯏꯔꯐꯥꯟꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯀꯟꯇꯦꯅꯔ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯏꯔꯐꯥꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯀꯨꯞꯇ ꯃꯥꯡꯍꯟꯕ ꯉꯝꯂꯤꯕ ꯇꯝꯊꯤꯔꯕ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯉꯥꯛꯇꯅꯤ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕꯅꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯅꯄꯥꯅꯄꯨꯁꯤꯡꯅ ꯑꯀꯤꯕ ꯂꯩꯇꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯕꯨ ꯏꯈꯦꯡꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯃꯃꯤꯡ ꯊꯣꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕ ꯊꯧꯅꯥ ꯐꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯟꯗꯨꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯂꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕꯔꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯏꯔꯐꯥꯟ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯅꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯗꯒꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯐꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯟꯒꯦ ꯈꯟꯗꯨꯅ ꯃꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯇꯨꯅ ꯁꯃꯨꯗ꯭ꯔꯕꯨ ꯉꯥꯛ ꯁꯦꯜꯂꯛꯈꯤꯕꯅꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯅ ꯅꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯆꯥ ꯃꯆꯥ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯑꯣꯟꯅ ꯇꯩꯅꯔꯝꯂꯦ ꯉꯁꯤ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯧꯍꯟꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯨꯔꯨꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯗꯦꯕꯔꯥꯒꯤ ꯀꯥꯡꯕꯨꯅ ꯄꯨꯔꯛꯂꯤꯕ ꯃꯥꯜꯁꯤꯡ ꯑꯁꯤꯕꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯌꯣꯟꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯃꯥꯡꯗ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯏꯔꯐꯥꯟ ꯃꯈꯥ ꯇꯥꯔꯤ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯖꯍꯥꯖꯇꯒꯤ ꯃꯥꯜ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯊꯤꯡꯍꯧꯔꯝꯕ ꯇꯥꯔꯕꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯡꯍꯧꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯗꯦꯕꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯅꯤ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯁꯤꯈ꯭ꯔꯤꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯦꯕꯔꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯕꯁꯇ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯌꯥꯎꯔꯛꯂꯤꯕ ꯃꯥꯜꯁꯤꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯂꯣꯏꯅ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯕꯨꯗꯨ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯦ ꯍꯧꯖꯤꯛꯇꯤ ꯗꯦꯕꯔꯥꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯏꯔꯐꯥꯟ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯇꯥꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯈꯜꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯣꯛꯂꯝꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯗꯦꯕꯔꯥ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯔꯩꯇꯣꯟ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯁꯥꯔ ꯃꯁꯤꯗꯒꯤ ꯏꯔꯐꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯂꯩꯇꯣꯜ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯁꯤꯅꯤ